mayam kanam ta haijage hausikse akhoi machin sukseng sengdaba mapunsigi iru suglu ludaba kuki huina ama khakna nungti gi video khara namaga nan stop ta thadorai haiba video si akhoi gi maraktagi amana amadamuk share tawba amadamuk share tawba tawraga yam popular oi hengreba kaisu leitraba huido kaisu leitraba huina udugi noi myam changna follower ngakta oireba kuki gi follower ngakta ngaireba nasa khamdana minai oireba minai musasa akhoi gi oiba jugo chaba kana gadaba thabak hai kadadi kanamtana nathunna na dhamna de share tawna ngarang nahan numit mari ni sumna thana popi sana sabi asomda kuki hui singna tawrai be attack tu da lamlong dagina yangang popi bawda leiba sinau sing khara doi tar ju thopi ro laiba sadret posing je thatpi yu akhoi gi athaw sing sina loisal ni na tawri je masi loisal la je na hajan nan je laukan da di na da kanam ta tan de na thun da na deba samu mothun da pena ko mu chama na ba hoi thok je haibu dia phote khar di thoi bising ma pung pha da mina army gypsy ani khakla ga kasper ma khakla ga koitan tan ba ngame ba hai bi masing do yam da mina akhoi gi oiba apun ba collective force ma uram tar ga di madu ngamang gadra ba aina haijari de sini oiga ba thabak ta kok thadau sini da aina aina kaisu lai taba hapu hana gi hui gumba kuki tu da noi myam chang na kok to thadar ga share tong na le ba mai video do aduga mathong marang khang da ba men man ta da ba nupi amani thola ga mathun khara utpa mathaba khara utpu da noi myam chang na very good very nice beautiful I love you en tong na le ba comment pi ga aduga honari ba bang matam sida nathwai thwai kannabagi damakta nangi lori ingon kannabagi damakta mathwai khubakta hapaga masagi punjigi karigumba mamal amata mantikna ba tawdana mama mapa da sakthung phidung de haibagi waro ba loina thadoga nang aigi damakta kathoi ba athau singse kunga kusingse moina nang aina tawriba na taisa da be attitude me abju urga moigi thamoi de kari khalam gada geba hai obse munna khalura dina akhoi na khoi gi hojiki mirol je sidagi hena laibak phaba mapok amata phangaroi dabni maramdi yeknabagi maikaida yeknabarom da ima laibak da makta ipuruk ki da makta laitum amato ita julang san ba phangiba lantheng da ba phangiba mapok se sidagi hena laibak phaba mapok kadai dagi lo doina ba sugum ba mayam je karim tak khantha da bida akem pa ta tawraga wathi warem da napunji jing do loisan gena khali jing do adu yamuna khalu khaba amuk so haige mi gi mama mapa do oina dana laigada ba adu wale ada wale na oina dana laigada ba sak isina mayama ma magi sakthung phidung de haibagi waro ba karigumba oina mak thado oga ima laibak na maru ni na tholai ba athobu singse moi gi thamoina aikhoi na nakan nam am da lepaga nakan nam am da leiraga jugo cha da ba chaitang patang da akem pata puji le li baje uraga moi gi thamoi da kari pharong ga da ke do adu khanbiro aduga kok to thada biu yare yang ngang dru ju ka su kana roi hui gumba